Ekai amuk hanna khuntaklaroi haiba pandamda United People's Front Manipurna tha asigi tang 12 dagi hauduna thabum ama chathagadaba chama maudrama thoirak suba National Reconciliation Month Thouramgi manung channa ngasi Assamgi manungda lairiba maitai ningthausingna lairamba Kasargi Leng Ondabi patta Ekai Khumnabaga Loinana Thouni Thouram Pangthokhre Thouram aduda UCM gi President YK Dhiren na haikibada chahi taret khuntakpada Manipurna maithiba nanglaba matung amuk hanna Manipurna ningtamnaba iningthausingna lairamba mafamsing asida chatuna Ekai Khumnabaga Loinana Manipurda singnarakpa kaya asi thengnaba ngamnaba mafamsing asida ningsingduna Thouniba lakpani chahi taret khuntakpa aduda Kasargi Leng Ondabi pat asida ningthausingna lairamba mafamsingdagi yaifa Thouni tawraba matungda Manipurda amuk handuna machoi amaga punsinnadana lairiba kaya adu punsinnanaba hotnagani ipa ipusingna lauramba thodang asi ningsingbaga loinana machoi tararoisi haiba wakhalon Manipurda amuk hanna sandoknaba hotnabaga loinana tha ama chathagadoriba National Reconciliation Month asi Inglisingani kunmanga gi January gi tang 8 da Langthabalda leiba iningthau Gambir Singha amadi Narasingha gi khubamda miyamgi mifam famduna machoi tadanaba khana nainaraba matung loisingani Assam gi khongchat asida Assam gi tonganba lupsing mairapaibi singna mateng pangbirakpa asi thagatli hainasu mahakna makhatana fongdokhi Thouramadada UPF ki President Nongthomam Rupachandrana haikibada chahi khudingi National Reconciliation asi pangthoktuna lakhibani adubu chahi asida National Reconciliation Month haiduna tha asigi tang 12 dagi hauraga January gi tang 8 fauba thabumama chupna pangthokani Manipurda amuk hanna khunta khandanaba pandamda Thouram asi pangthokpani mafam asi puwariga sagonaba mafam amani masida ningthau Gambir Singha amadi Narasinghana pat asida Leng Ondabida isituna nga faba ngamlagadi awasing maithiba piba ngamgani haiduna achetpa thajaba adu thamkibaga loinana awasing maithiba piba ngamki lamdamasigi ipai pusingna punsinbaga loinana makoina amuk khanna Manipur ning tamhalamba adugumna aikhoi khudingmaknasu thauna lingzel puthoktuna thengnariba awaba kaya asi kokhannaba hotnaminasi haiki Thouramadada All Assam Manipuri Mairapaibi Apunbalup All Assam Manipuri Students Union Leng Ondabi Pat Protection and Preservation Committee Cachar Awapali Khubam Kanbalup Kamanga Manipuri Youth Front of Assam United People's Front Manipur United Committee Manipur amasung Thawai Mirelgi Thoumi Singsu Saruk Yaki 1919 dagi 1826 fawbada sahi taret khuntak haina khangnariba dunglo 7 year departure dugi dunglo ngasi lengondabi pat haiba sida ningthauksing aduna lera mafam singsida ekoi ningthauksing adu ningsing boina haika lekata magoloina asi mafam sidagi amuk kongsala kanda Manipur gi tongan ba kachin koya sinthungna chala kanda ekoi masoi tararoi si ekoi amuna khuntak laroi si haibagi dunglo wakhaloluda reconciliation manase pangtho kanda 2025 ki January gi tang 8 da dunglo ba Gambir Singh nursing gi mitam leiriba dunglo langtaban gi thomasida ekoi arui boina ekoi mifam pangtho kanda haika lekata makanda apun amuk hana Manipur se khuntak lan si da ba khuntak laroi da khunai ma oi minersi haiba wakhalon do sakanda ba chuma si khongchada si lakjabani UPF na lengon di pata lakki maramdi asum laba mafam asi Maharaj Gambir Singh amasung Narasinghana hairiba pat ase isilina akhoi ni na leng on the bida pat sipaga nga phaba ngamagadi awadagi akhoi gi ipang Manipur se kanba ngamgani haiba achet pa thajaba du thamakanda makoina awadagi Manipur se kangi sigu tamana si program asi chinjabani si akhoi gi pandamdi akhoi Manipur se amuk hanna kuntak laroi haiba wakhal da akhoi na machigi program asi chinjabani